ꯆꯝꯅ ꯐꯖꯩꯅꯦ ꯅꯪꯉꯣꯟꯗ Hello everyone, welcome back to my channel. मैं आज से उजला की पुस्तक के तो बने मको इमानबी ने खुद तो इन्हीं हुई इसने पलार बंदिंग तो इन्हें बको ये कोई सी तो नहीं गाड़ी पूरा का मुझे था मामा का जो लाइन गाड़ी चलनी कोई संग मुझे नहीं मिलता कि प्लानिंग तो बने अब तो ना संग मुझे नहीं मिलता ट्रेप रखता है मस्ती वही चलनी अदवाइदी कोई से पोचे खा लेके दबने मको लोगों बसु यम चट के दबले बातुगी मेकअप की पोचे खा लेके दबा दोगी Emanbi Migi piece to Sang and Hire for the 20, the Maya Chelago and Checkalagame, Tony. What you do is I make the pass when I make the Thomas and was doing. I see with six Palarban the rest with the tower. Hello, I'm Pazini, kind of bad. She she to forget Genie. Moi chỉ chơi để pi bagi, ninguang dah mapam ni pun pi basi di. Pura maki aku nak bini. Hapsi kaya hatun doi, kau hatun doi. Pami juga balik ku panji. Apa suruh apa? Ini sekian aku nak lampang ni. Tiang ngasih. Pambinya sih pak. Kang deh nih sih. Lagi pambira pak. Yang pesan bali. Jauh ke waktu kang deh. Jauh berapa aku istirahat mana? Kita dah pisang bagian cang. Makan tu ni. Lagi kan macam tu. Lagi pisang ada pisang je sih. Jamnya nanti nak pisang je. Angang berang tu ni. Macam si color station ni. Ni dah pernah ngang macam nanti. Si sini. Ada yang si sini suruh. Si suruh ni mama ni kau ni. Si suruh ni. Si yang masaya tu. Masaya tu. Jangan macam. Si sini asyik subuh ada pada asyik pada jam na. Yang jiwa indri siapa lau beragi. Lorry aku pipi dah metu gue uji bazar dah macam mana ni. Bazar dah kayak jadi Ngaure. Ngkta cuci. Ngaure? Pipi dah me. Ni cuci saya pisang mana ni? Bazar ni cang ni sih apa macam mau cuci wajib. Kang nak apa tu na? Kalau tu ada macam ni. Tuk tu macam ni apa ni? Kalau tu ada. Tuk tu nak. Siro dah itu. Black tea. Black sih dah. Nanti kita coba ini. Kita coba ini. Aku jadi tu pun. Mana mian tu je. Pasal baju kali kau. Pasal. Siapa pasal? Siapa sih? Sudah masuk ke pulau. Aina first ni ada nak tahu first. Ini tu pink itu Apambei type tu ni. Sini mana tu ni? Pink tu nak apa yellow tu. Jam na fazai ni. Nangon ni berat jam kan tahu ni ngau bodoh kan ni. Amu. Fazai ngang bodoh tu. Loin fazai. Kalau nanti lagi deh, untuk mana kalau orang kau jadi lagi, itu macam siapa ni? Wah masih fazai. Lu, lu fazai. Jadi masalah itu di mana kita ada pisu kah ni tu na? Saya hanya dah ni benda baru, mai kali ni pun paham ni. Dah, mana tu? Dah ibu sudah. Kalau aku nak kita lebih mana?พี่ขันมั่งครั้งเดียวตัวอีกอาชีพพันมูนะพันจะรู้เดี๋ยวเขาเลยชาเป็นยังไงกัน Không hay ni. Kuza betul kau dah.จะรู้ Dah. Saya ada ini ada kuza betul kau dah ni mana tak meeting kita bayar. Tu beri ni, tu yang baik dia itu. Nên mình phải tự tạo cái gì. Tu hari di mana siapa ini? Si क्या आता है वैसे Kuza betul kau dah ni siat kiki betul kau malu nabi kalau lagu tu masih ini dah ni. मरक ताई जब इससे क्या आता है वैसे ना Set Saya nak tahu makan.
ꯁꯦꯠꯀꯦꯅ ꯐꯤꯁꯦ ꯁꯤꯒꯨꯝꯕꯁꯤꯗ ꯄꯥꯝꯗꯣꯏꯕ ꯅꯛꯁꯜꯂꯦ ꯁꯤꯒꯨꯝꯕꯁꯤꯗ ꯄꯥꯝꯗꯣꯏꯕ ꯅꯪꯒꯤ ꯍꯥꯏꯗꯤ ꯄꯨꯖꯕꯗ ꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯁꯦ ꯐꯖꯕ ꯅꯛꯁꯜꯂꯦ ꯗꯤꯖꯥꯏꯟꯗꯤ ꯂꯥꯛꯑꯔꯣꯏꯀꯣ ꯁꯤꯁꯦ ꯍꯥꯏꯕ ꯃꯄꯥꯟ ꯑꯗꯨꯗꯤ ꯂꯥꯛꯑꯔꯣꯏ ꯃꯥꯒꯤ ꯃꯣꯏ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯁꯣꯏꯒꯤ ꯑꯇꯩ ꯃꯆꯨꯗꯗꯤ ꯂꯩꯇꯦ ꯁꯦꯠꯁꯤꯡꯁꯤ ꯃꯆꯨꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯣꯏ ꯉꯥꯎꯔꯦ ꯑꯩꯉꯣꯟꯗ ꯂꯩꯅꯤꯡꯉꯦ ꯁꯨꯝ ꯌꯦꯡꯉꯨ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯗꯤ ꯇꯥꯕ ꯑꯃꯃꯝꯒ ꯂꯣꯏ ꯕ꯭ꯂꯥꯎꯁ 500 ꯄꯥꯔꯦ ꯇꯣꯞ ꯑꯅꯤ 100 ꯄꯥꯔꯦ ꯐꯅꯦꯛ ꯑꯃꯒ 100 ꯄꯥꯔꯦ ꯊꯣꯛꯂꯛꯑꯦ ꯅꯪ ꯑꯄꯥꯝꯕ ꯑꯩ ꯁꯤꯅ ꯐꯖꯩ ꯑꯅꯤꯃꯛ ꯌꯥꯎꯕ ꯄꯥꯝꯃꯒꯁꯦ ꯑꯩ ꯁꯤꯗ ꯄꯥꯝꯖꯩ ꯑꯩꯗꯤ ꯁꯤꯅ ꯄꯥꯝꯖꯩ ꯁꯤ ꯄꯥꯝꯗ ꯐꯖꯗꯦ ꯁꯤꯅ ꯐꯖꯅꯦꯕ ꯁꯤꯅ ꯐꯖꯗꯣꯏꯕ ꯅꯠꯇꯦ ꯁꯤꯗ ꯍꯣꯡꯕꯅꯤ ꯁꯤꯅ ꯑꯍꯨꯝꯒ ꯆꯥꯇ꯭ꯔꯨꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗ ꯁꯥꯕ ꯈ꯭ꯋꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤ ꯁꯥꯕꯗꯣ ꯁꯨꯃꯥꯏꯅ ꯁꯥꯕ ꯈ꯭ꯋꯥꯡ ꯐꯅꯦꯛ ꯈꯪꯒꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯊꯧꯔꯤꯁꯦ ꯈꯪꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯗꯛ ꯒꯗꯛ ꯂꯥꯎꯕꯗꯣ ꯆꯠꯄꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯒꯗꯛ ꯒꯗꯛ ꯂꯥꯎꯕ ꯑꯁꯤ ꯁꯦꯠꯄꯗꯗꯤ ꯁꯤ ꯐꯖꯗꯣꯏꯕ ꯐꯤꯒꯔ ꯇꯥꯗꯕ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯐꯤꯁꯨ ꯍꯥꯡꯉ ꯁꯣꯛꯑꯅꯤ ꯁꯤꯅ ꯀꯣꯟꯗ ꯁꯥꯕ ꯁꯤꯅ ꯂꯜꯂꯅ ꯂꯥꯛꯏꯁꯦ ꯊꯧꯔꯤꯁꯦ ꯁꯤꯅ ꯇꯥꯠꯇ ꯁꯥꯕ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯅꯤꯡꯕ ꯄꯨꯊꯣꯔꯛꯇ꯭ꯔꯦꯀꯣ ꯃꯣꯔꯦꯒꯤꯅꯦꯕꯀꯣ ꯑꯁꯤ ꯀꯌꯥ ꯍꯥꯏꯕ ꯁꯤ ꯀꯌꯥ ꯍꯥꯏꯕ sina aninga san pan sina lupa lisim sani sina muk khuru khuru muka aido sina ahunga satu muka olba ꯑꯁꯤ ꯁꯤꯒ ꯇꯧꯕ ꯋꯥꯅꯤ ꯁꯤ ꯃꯄꯥꯟꯁꯤꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗ sina si ang pati fazay. pali sina mana ꯑꯅꯦ ꯃꯃꯥꯗ ꯑꯝꯇ ꯄꯤꯌꯨ ꯄꯥꯕꯁꯤꯅ ꯁꯦꯠꯄ ꯅꯨꯡꯉꯥꯏꯅꯤ ꯂꯨꯝꯃꯣꯏꯅꯤ ꯁꯤꯒ ꯀꯥꯡꯕ꯭ꯔꯥ sina ahunga satu ꯇꯥꯡꯕ꯭ꯔꯣ khuru khuru muka ꯁꯣꯐꯣꯟ ꯂꯣꯏ ꯇꯥꯡꯕꯅꯤ ꯁꯦꯠꯁꯨ ꯇꯥꯡꯉꯤ ꯏꯆꯝ ꯆꯝꯕꯗ ꯁꯨꯝ se se ke sana ꯑꯅꯤ ꯅꯪꯅ ꯍꯥꯞꯇꯦ ꯂꯧꯔꯦ joga ꯑꯁꯤꯅ ꯑꯃꯨꯛ ꯈꯔ ꯆꯥꯟꯅꯩ ꯑꯇꯩ ꯗꯤꯖꯥꯏꯟ ꯂꯩꯇꯦ ꯃꯥ ꯑꯗꯨꯝ ꯍꯥꯏꯔꯦ ꯅꯪ ꯂꯣꯏ ꯄꯥꯟꯖꯔ ꯊꯤꯔꯨꯔꯦ ꯑꯗꯨꯅꯦ ꯁꯤ ꯐꯖꯗ꯭ꯔꯥ ꯌꯥꯝꯅ kichu pang ꯐꯖꯕ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ si makha da lai do pang da ni kichu pang ꯈ꯭ꯋꯥꯡ ꯉꯥꯛꯇ ꯁꯤꯁꯨ ꯐꯖꯩ ꯁꯤ ꯀꯂꯔꯁꯤꯁꯨ hello ꯂꯣꯏꯅ ꯉꯥꯎꯔꯦꯗ ꯐꯤꯁꯤꯡꯁꯦ ꯐꯤ ꯈꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯧꯔꯦ ꯃꯦꯀꯞꯀꯤ ꯄꯣꯠ ꯌꯦꯡꯕ ꯑꯩꯈꯣꯏ ꯁꯤꯒ ꯄꯥ ꯌꯦꯡꯕ ꯑꯃꯨꯛ ꯆꯪꯉꯦ ꯄꯥꯁꯦ ꯑꯩꯅ ꯂꯩꯅꯤꯡꯕ ꯄꯥꯗꯣ ꯂꯩꯔꯝꯗꯦꯕ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯉꯥꯛꯇ ꯌꯦꯡꯉꯦ ꯅꯪꯗꯤ ꯄ꯭ꯂꯁ ꯍꯥꯡꯕ ꯂꯩꯕꯅꯦ ꯁꯤꯅ ꯄ꯭ꯂꯁ ꯍꯥꯡꯕꯅꯅꯦ ꯅꯍꯥꯟ ꯑꯩ ꯄꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯂꯧꯗꯣꯏꯅꯤ ꯁꯤꯅ ꯃꯤꯊꯨꯞ ꯁꯦꯝꯃ ꯂꯧꯔꯅꯤ ꯄꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕꯗꯨꯅꯦꯕ ꯀꯦꯟꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯔꯦꯜ ꯍꯥꯞꯀꯅꯤ ꯑꯗꯒꯤ ꯅꯠꯇꯗꯤ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯆꯤꯡꯒ ꯌꯦꯜꯂꯣ ꯀꯩ ꯀꯂꯔꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯑꯩ ꯋꯥꯏꯠ ꯊꯤꯖꯤꯟꯒꯦ ꯁꯤ ꯄꯨꯝꯅꯃꯛ ꯀꯥꯞꯄꯛꯀꯦ ꯁꯤꯗꯤ ꯀꯌꯥꯅꯣ ꯀꯌꯥꯅꯣ ꯁꯤꯁꯦ 120 ꯍꯥꯟꯅ ꯍꯥꯟꯖꯕꯅꯤꯅ ꯑꯁꯤꯁꯦ ꯍꯥꯞꯄꯅꯤꯅ ꯑꯗꯨꯒ ꯌꯥꯝ ꯀꯟꯀꯤꯗꯤ ꯐꯥꯖꯟꯁꯤꯒ ꯐꯥꯖꯟꯅꯤ ꯑꯩ ꯄꯩꯁꯥꯗꯤ ꯄꯤꯔꯦ ꯆꯥꯛ ꯃꯌꯥꯝꯁꯤ ꯂꯣꯏꯔꯦ ꯀꯥꯞꯄꯤꯅꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯦ ꯑꯗꯨꯗꯩ ꯇꯦꯡꯉꯁꯨ ꯂꯣꯏꯔꯦ ꯄꯨꯡ 3 ꯇꯥꯁꯟꯈ꯭ꯔꯦ ꯍꯜꯂꯅꯤ ꯄꯣꯠ ꯆꯩ ꯌꯥꯝꯃꯤ ꯀꯩꯁꯨ ꯄ꯭ꯂꯥꯅꯤꯡ ꯂꯩꯇꯕꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯁꯜꯂꯦ ꯆꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯂꯥꯔꯕꯣꯟ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯇꯥꯁꯨ ꯒꯥꯔꯤ ꯊꯝꯃꯝꯃꯤꯅꯦꯕ ꯑꯗꯨ ꯆꯠꯂꯅꯤ ꯑꯗꯩ ꯖꯤꯝ ꯆꯪꯍꯧꯔꯦ ꯁꯨꯏꯇꯥꯏ ꯖꯤꯝꯁꯨ ꯌꯧꯗꯣꯔꯦ ꯂꯣꯏꯔꯦ ꯃꯁꯛꯀꯗꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯩ ꯃꯥꯏ ꯚꯤꯗꯤꯑꯣ ꯃꯃꯥꯏ ꯄꯥꯛꯄꯅꯤ ꯑꯩ ꯀꯦꯃꯦꯔꯥꯁꯤꯒ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯃꯃꯥꯏ ꯄꯥꯛꯄꯅꯦꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯁꯨꯇꯥꯔꯗꯒꯤ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯨꯇꯥꯔꯗꯒꯤ ꯃꯥꯅ ꯈꯦꯆꯤꯁꯦ ꯐꯖꯅ ꯍꯥꯎꯅ ꯄꯤꯖꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯂꯧꯍꯧꯗ꯭ꯔꯦꯕ ꯊꯦꯡꯉꯦꯅ ꯅꯪ ꯇꯧꯕꯗ ꯚꯤꯗꯤꯑꯣ ꯀꯥꯞꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯖꯨꯝ ꯇꯧꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ
ꯊꯜꯂꯣ ꯁꯦꯜꯐꯤ ꯀꯥꯞꯄꯛꯀꯦ요. ꯂꯩꯍꯧꯔꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ. ꯃꯊꯪ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯎꯅꯔꯁꯤ. ꯑꯗꯨꯒ ꯃꯥꯅꯁꯨ ꯈꯪꯅꯕ ꯖꯥꯠ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯣꯏ ꯁꯤꯟꯆꯔ. ꯐꯣꯟꯗꯗꯤ ꯅꯨꯃꯤꯠ ꯐꯣꯟꯗꯗꯤ ꯄꯨꯡ ꯀꯌꯥꯅꯣ ꯕꯥꯏ ꯕꯥꯏ. ꯕꯥꯏ ꯕꯥꯏ ꯕꯥꯏ